Ahanmamuktada Diamond Radio Channel ge crime update marphugom doi suba tangkak tabiri bising James Sagurjamna taramlok troloinana koknono krumjari ngasi nongman ini khaktang numit ini gi matung hai tari sidagi inspector te ai tawung na bahona jage aduga inspector te ai gi yam hangi tabiri ba mayam punama yam drabada mi lising umpu hundra marpu lama gi manungda hariba si YouTube ta tabiba aduga ngasi support to bidip sing yam hangi masigi waru biroi khajitang isagi oiba nungai taba khara leiba sinani adubu ai yam thuna tawna bahona jari duga leptana nahandagi crime update sidi miyam gi damta khodol jari so ngasi su case ani khak miyam da puduna lakchari ngasi gi case ani asi yam interesting oibani aduga so ani subai case tabir matung da dom angakpa phawi basu ye thoibani October gi tang tarukta 2021 ki adu masi mamang da Karnataka gi mafam amda thokpa case ma khak pujarake nupa amakak magi maming si Kantarajan kauba miyo amakak namasi TV yenglame magi TV khuyeng changapani TV di yengi si kui nupi hat pa madaw karamna nupi hat ka digi ani yeng bagumba natraga nupi hat pagi sigumba si masi am interest lay bagumba TV da sum thara mana TV si nupi si kamai hat kani maroina yum da leiba nupi magi nupi housewife si kamai na hat kani natra hat I haiba sigumba sing ji mathang yeng mana yeng basida nupi si gari da purga laga nupa mana koi lambi da khame mi udringa da lepona lepale inthura thamaga car na hangana da maning mamang chalaga takhaiba sigumagi suma yengame masi khakta natana muk ching dagi nupi si koiba chalaga ching da koiba sasi ne chala awang ma ching da nupi si inda bagumba masina taklibadi mahak thorum mama di pangthu oge na ma khalle mai masat Kantarajan na mahak ki plan si kamai tormai nupi si hasige na matang thibi ma si kok sing aur tasina Kantarajan na karigi damuk to mi haningi se haiba tabanu ngai na mayam da kitang apcharak Kantarajan si ahan ma da 2006 ta yamna chawba inkol nataba makhoi yum thangna ba amaga haitare magi machin manau yauna machin manau mapa yauna apokpa mapa yauna yum thangna bagi mi ama khak khanei khanari si kai gino haikanda inkol gi haitare yam chawba nataba phut taruk muki jaga oiba mafamonggi khanabada imungduga yengthinarab khana chenabadi mapa ne machin manau moi myam changaga hojiki imungje tumnaba hatkhiba mokoina imungduda leiba mi mari manga tarukse tumnaba hatkhiba karigidama inkolgi phut taruk khaki henjande habagi khanabagi damakta hatokhiba police na case lokhalaga matamduda witness puthokpu ngamdabadagi matik chabu witness puthokpu ngamdabadagi Kantarajan amadi magi mapa machin manau leibsingdo loi thadokhi haitare maru oibadi hat pasida tumna hat pasida yaw basi Kantarajan si yawe asumna matam khara leira matungda 2011 yorokhi case gi matang da makoi fa bangamdre karigumba amata to bangamdre masi makha tarakura 2011 da rupa ko ganu pi amaka kamaha ka lohongki rupa mahaka nungsi chanana dum leirami matam khara de dum yam nungai ni mungsigi awat apa leitani hinglami mahana syam luna chana yumda thambi ba haitare masi matung de kedorage bu makhoi gi imung da leiba mahaki sagai gi haitare ni mache loga nu pa ma makhoi ge sum thangnana leiba haitare mache loba moi jija se mana yam nungai te kari gi magi nu pi rupa ga wari sana ba u da masi kalakpa aduga wari sana ga nu khono na man hai nang wari si sana ga nu khoi gi jija ga nang wari sani si kai gi no ai pamde wari sana ga nu hai adu nupiduna yumthang na lera kamaina majmoi gi suma che lobani adurgadi wari kamai sanaro iban nupa duga wari sanadrasu imung du da leiriba magi jija haitare nupa du gi di kare ma bhai haitare ne adu machi leirin masi aduga su nupi du gi di manam matare ko manam ma wari sanai aduna wari sanade yadamni leminamni no wari sanade yade haitare wari sanade yade adu wari sanabasi masi urakanda hojiki Kantarajan haisi yamna maji sauning be hek phawe ba masi karigino nang na wari sanagono har wari sanisi kaigino ek sumai tor moi khana chaina basi am thoe nomadi makhoi si imung manung punna picnic chalame pulap picnic chatphak se kamai togeda Kantarajan na magi nupi si matau krona picnic chatphase gari in takhai bani khangdi singde indabani khangdi kamai hat si ge na madi thi lerame yamna kiningai ni masi wari si ko na khangpa wari ni ko aduga matau kron mai nupi hat si to ma mai nupi hat phang khangdre ba mi myam yawbani matau pham khangdre hat pham khangdre gari in takhai bung khangdre chingdi indabung khangdre asumna picnic chatpa adudasu ma mame amnaram me ngasai gi moi gi mabhai si ga ma ga nupi si onjana wari sanabda
ꯅꯨꯄꯤꯁꯤꯅ ꯍꯥꯏ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯆꯤꯡꯅꯩꯗꯨ ꯀꯩꯅꯣ ꯑꯩ ꯀꯔꯤꯃꯠꯇ ꯃꯥꯒ ꯑꯔꯣꯟꯕ ꯃꯔꯤ ꯂꯩꯇꯦ ꯑꯩꯅ ꯑꯔꯥꯟꯕ ꯇꯧꯕ ꯇꯥꯔꯗꯤ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯆꯩꯔꯥꯛ ꯄꯤꯕ ꯑꯣꯏꯁꯅꯨ ꯑꯩ ꯇꯁꯦꯡꯅ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ ꯅꯨꯄꯤꯁꯤꯗꯤ ꯌꯥꯝ ꯊꯃꯣꯏ ꯁꯦꯡꯖꯕꯖꯥꯠꯅꯤ ꯅꯨꯄꯥꯁꯤꯅ ꯁꯨꯝ ꯄꯪꯈꯟꯗ ꯈꯟꯕ ꯂꯩꯕꯖꯥꯠꯅꯤ तसेंग माना फाब खोटप फोन वही फारब मेसेज फाब अदुगा उनरंबदगी फाब खोटप अदुगुम्बा कईमता लैब नते नुपीसी मथा याम सारमे अमरोमदा पिकनिक तुदगी हल्लागा मखोय अनीसी अमुक मफम अमदा चलमी मफम अमदा होटेल अमदा नोंमा चटखि नुपासी कांतराजन खलिजी होटेल से पूरा हातोगेन मा खलमे मा खांगबो ngамद्रे अहानबददि मान हाटके तोयजी अखोयगी एक्सीडेंटल डेथ कुंबा माननबा मोंगदा हाननबा होनखिबने अदु ममै थंगदि माजे हालमगा ए लोड खर लोरे गायना खंजलकबे मोंगम लाय असुम होटेल अमदा पुरगा लाय होटेल अमदा पुरे मायना पिदु कोइबो खोटबगी नामादा दम लाय अदु मा खना चैनबदि मरकते याम थोय को मसिगी कनोसी हल्लाका याम थोय मदुई मतुंगदा नोंगदि असमायना होटेल पुलागा मासी होजिकी नुपाजिगी मतांगदा मोबाइलजिगी मतांगदा मोइनिसि मरै तौनै मी खंग्रिङेदा का मनुंगदा हाइतारे मकोकति योचै बुतरो मा थोमे नुपिदो हातवे दम का मनुंगदा अदुगा स्क्रू ड्राइवर ममाना पोरे स्क्रू ड्राइवर सिन मंगक सम स्वाई 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 मंगक सम जे स्क्रू ड्राइवर सिन लॉय थिंतले नुपीस थोंग थिना हात खजान अदुदै माजी चेंग्रे केदोगेबो मसक खंगदना ने मकोई कथले मरु कोकथोए अदु माजी मांगरे कयाम याम साथीगेदा मागी मयुम लेरिमनी मागी इमुंग मनुंग लेरिमनी फैमिली लेरिमनी अदु हाल माजी चेंग्रे लोरे मसी नुपीस हाल लोरे सिन मसी मसादी खंगदबा दुगा मसादा अनाबा मी अदुगा तोंगा तोंगा एंजाइटी हाइगर मखन मखन की हाइतारे डिसऑर्डर लेबा मी सिंगना अदुम तवे मीबु लाना लौबा मी से लाना अदुम उगनबा मी से मतम पुनमक्ता मी से चुमना अदुम लेजरसु लाना अदुम उगनबा मी सिंगसे मा मसा से करे हाइतारे मसाना दि मा साइक्राटिस्ट नारे साइकोलॉजी प्रॉब्लम लेरे कान अस्करी अइबु साइक्राटिस्ट नाबा अइबु अंगावबगी प्रॉब्लम अइ लेबा अइबु ngaवबनी गा हायना मानदि खनबि याय चे खुलगा चटपा फिजेट फिगाइ सेलगा चटपा ngakan अंगावबु नते ऐसु अदुम डिसऑर्डर तोंगानबा लेरमबि याय अदोमसु लेरमबि याय तुम्बा यादबा एंजाइटी निकपा मिहुन फन फन चोंबा अदगिदि करी हाइनी अदुम तुमथरुरगा मिट लंखतन वखल मखन खिबदि अदुम खल लेबा लेकाइदा मी मखोन अयांग बताबा यादबा अदगी गाड़ी थौरिङदि साइतन पाखत मंदन गाड़ी सिंगसिने एंगोंदा पाइसलक्तोरे थेंजलक्तोरे लंबीदा खामगा लेबा सोर होलगा अदगी युमगी मीदा ऐ लौबा लाओना कौबा हाइरिबा सिंग सि खक्तना तन तोंगा तोंगा डिसऑर्डर मयाम लेग्रे मसी था मगी युम सकेसा खुदिंग दसु डायमंड प्रोग्राम थमजरी डिसऑर्डर सिंग सिगे हाइतरे डॉक्टर लेनिन ना लेंसिन बिदन दुम लेबनेना एपिसोड कयामरम अखोय लेपतना चथजरकपदगी डॉक्टर ग नकनबदगी मसीगी प्रॉब्लम सिजु अखोय फावदि याम खंगजरबनी तुना मसीगी प्रॉब्लम सिल लैतारगदि अखोय केदो बताय डॉक्टर ग ताना बताय लाइंग थोप बताय गुली चा बताय अदुगा तसेंगबदि मखोय से लाइंग से हाबे यागंदे ससे हाबे यागंदे अदुगा मखोयना ngang मखोयना खनखिबदन चुम्मी हारगा मिंगोंदा मरालदा पंगसे दसिबा इमुंग मंगद लेबा मा पासी येकनाबदौना दुम खनबा इमुंग लेरिबा मागी नुपीसी येकनाबदौना दुम खनबा नुपीना नारगना इमुंग लेरिबा मपुरोइबसी येकनाबनेना अदुम खलगा पंगांगदा ngang लेबा मचा उबा यादबा मपुरोइबु उबा यादबा मनेमबो उबा यादबा नत्रग मकुबो उबा यादबा सागै नातेगी मी उबा यादबा सि मखन मखन तोंगाना लोइ लेगरे डिसऑर्डर सिंगे सो मसिनी ममै थंगदा मा मरु कोकथोगसु मागी नुपी मरान सुंगलै लेतबदो अइना ngasai पंजरी वारी सिंगसिगी लाक्सरीबा पॉइंट दी मागी नुपी करीमत लांजदबा मागी नुपी दुबु महान लाली अरानबली चचली हायदन मराल सिबग लोइनना स्क्रू ड्राइवर मंगक्ता थिंदलग हालमनिना पुलिस मा थीरे अदि पुलिस न थीबदि कदोरे मा लो जादे फारे फारका याम नोनिंगबै वानी मरुग सिनानु कोकथोमे अदुगा माई मवंगजे आई खितंग उचगे नुपादुगी मसक्तो यिंगबियु अदुगा स्क्रीन जिदै स्वाइदा मतेम तंग उचगे मरुगो कोकथोक्तन मासि ले सो फारे उपाय लेते अदु नुंगसिनना पालेबे युमदुदा माई नुपीदना सुंगलान लांदना माना चिंगनबगी वखलदुना महाकी नुपीबु लूना महाकी मपुरुबु लूना खंजरिबु नुपीदुबु हातोक पीरे तो इमुंग मनुंगना कंप्लेंट तौरे अखोगी रुपागी इमुंग मनुंगना पुलिस ता कोथि थियनमनी अदु मतिक चाब चेरा पियो हाबनी होजे पुलिस की कस्टडी दा रिमांड लेरी करी तौरकनी मखादी खंगदे रुपा हाटपगी दमक्तने ना पुथोगा फारसी तौर हातौ दिमांदे इंडिया की लेरिबा अखोगी लॉ सिना हाइतारे अदुना पृथ्वी की मियामनसु ह्यूमन राइट्स की कमीशन मैम लेरिबा पृथ्वी की लेरि मैम मी हाटपे यारोय पनिशमेंट दि पीबे याय हाइबा वाफम सिनी अदुगा बाबा रहीम मैम खंबिरेको आइना हाना गॉड मैसेंजर गाना हाइबा मैसेंजर
film ga puthokpa baba rahim baba ne makoi ga chomba amagi wari amakai crime theng bada in santokpa late night story da ai wari se lija grabani aduga mahaksi jail da leiri bani mi hatpagi aduga mahaki mapung oibu wari da elija kreko masi paisa yamna pai mahaki bhakta hai tare crore ke amarum lei bhakta singduna lupa sangwa lising tara kun lakh kat pa bhakta myam leiba angak pa mani baba sing india da lei sing se khoine baba thajadra su baba thajaba mi yam leiba moigi speech mokoi gi wahai mokoi na ngang thor pa sida thajadana lai dong no khala leiba ai masane ai god ishorni haijarin hairiba nupa du mamangi mana jail da leire si mi ama hatlu bagini haidana adugi leire aduga mathakta nupi ama koi gi tasengbadi nupi rape sathakibadagi haitare rape sathakibadagi mahakse nupi duna complaint taropadagi court ta leirapane chahi kun aduga another chahi kun madu loiraga ma tholakadam hojik leiriba chahi duga ma kaisu tholaroi adubu ngasi ko namuk ma inong no rai ma takibada atopa mi hatpagi case samada haitare ma ga yanada mi ga je thoi ta hato bujani aduna maram oiraga magi sentence haitare life mapunchi chupagi life imprisonment da ta khre haiba anouba khwaidigi latest oiba update amalai ai khare hena kupna atopa crime update ta mayam da wari taba nungai na ba masi ma hapcharake ngasigi ani suba case amuk laksage ngasigi ani suba case october gi tang 3 2021 da thokpani ekoi social media daga yam tawi ko lambi daga masi oibani khangde oidamni khangde wari di yam lei haitare lambi da car thorga lakpa lambi da car ma thor lakhan da khoi gi hamamba thengba dai tare mayam athengba hing da car ithanda thorga kilometer chamaga natraga toina isagi thongna yadabdi ahing da chatpa gari thorga lakpasi yaubirongane mayam du manung da ai somani khoi gi lila hai tare ko sumang lila si chacharo kanda lila loiraga office da khoi gi imphal pona bazar da khoi thung basi pungani makhai ahum makhai mari sibi manung sida ne ayamana khoi thung gi khriyam sanaraga lam khriyam lapaga masidagi mokoi gari ji mai scooter kadegi gari macha achouba pairaga lakna doine kharam no office da hing leu doine lambi da som lakana khoi lambi da nupi mathanda satpa amta khambiyo gan harak pasudum masi adum na yam thengna birongane adu hojik am luri di lambi da mai nupi ma thengnei hara nupi da horen seran toran haijaladi mayam kauraga phuru ne ladi gamdong sisu yam luri ni ko tasena maki nupi du darkar leidana mahak awaba anaba sokpam gi oiramba sudum yai tonga ba problem kya amrum lekre aduga aki beda haragana amtang saibuk to thinbiram oi lip amtai matiam to tongjage na tonga maning da tong nupi du mamai sit na lera me ga awoi bani khangdi oidam ni khangdi koi di thokudi nati ko gari thoru kan di masi sometimes kanum kan da atheng ma pung ohum makai ga tarak matam da di mi ge satna daba lam hang da gai di wakhal je dum kai kan porok pu dum yaw bane so sometimes kana go phau bo yaw bi ragadi so comment to biramu mayam interest leina na ba hai tare loina tension jar kan da ngarang na han so social media da ma gari thoru ga le nupa man nupi ma mathan chat le rami aduga akoi kari dorge nangbu kari dorge na hai kan da nupi yu mai mong do koi kare hai tare bhut ki mong da toroga kihan ba aki me mong da prank tori ni khangde kai ni khangde adigi hojing nupa ngai du ki dana dum gari tikat dan thawra sakiba so nupa mana mu lambi da gari thawra ga lai gari thawra nupi mu leirame nupi du mana hange kari no kai dorge kholage silai biri sibo hai kan da sai mati am to pangbiu gari jam tongjage na gai tong di nungai ro da nang so mateng panggi di pangong ge gai tong di nungai ro ama mateng sei sakhraga na hai baduni ada asa ai tam ta tongjage am ta tongjage nupa dana ngamoi nang ate ate mateng odi ya du gari gi di yaro nupa si gari thawra sakre adu gari thawra sakra nga sai nupi du nupa di maning mai managan tungi saruk tu dai tare nupi du makadang tho tong bai wani mamai to somon tho nupa du sunggang khang da bi dai tare so social media da prank oiro kari oiro aki bi mong siam thu hai tare dubu that's not real I think achum di nate na khale dubu wafam se si aina yam hajar maram kai longa si wari si masine aseng ma thok do so diban su ko ba naha ma lohong ba da ngai rami lohong ba tha mari manga da ngai jaram mafam na madhya pradesh ki indore dani mark se aduga mahak si lohong ba kui dringe da real estate ta mahak thabak ma tawi real estate ki mafam mas sabak am ko tawi madhya pradesh siam udyog ki yamna kana to mafam ni yamna khongbireko aduga hari bisma lohong ga real estate thabak torom adudagi dum tolop phangjabadon imung manung adum yam nongai je
ꯆꯥꯕ ꯊꯛꯄ ꯑꯗꯨꯝ ꯀꯣꯟꯅꯖꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯖꯕ ꯃꯇꯥꯡ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯔꯤꯌꯦꯜ ꯏꯁꯇꯦꯠꯀꯤ ꯃꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯃꯇꯥꯡꯗ ꯃꯈꯣꯏ ꯅꯣꯡꯃ ꯃꯤꯇꯤꯡ ꯑꯃꯈꯛ ꯇꯧꯏ ꯃꯣꯏ ꯀꯝꯄꯅꯤꯒꯤ ꯃꯤꯇꯤꯡ ꯇꯧꯕꯗ ꯃꯥꯏ ꯄꯥꯛꯂꯝꯃꯤ ꯃꯤꯟꯁ ꯍꯥꯏꯔꯤꯕꯁꯤꯗ ꯑꯩꯈꯣꯏ ꯃꯤꯇꯤꯡ ꯇꯧꯕꯗꯨꯗ ꯑꯩꯈꯣꯏꯒꯤ ꯇꯦꯟꯗꯔꯒꯨꯝꯕ ꯀꯩꯅꯣꯝꯃ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯝꯃꯤ ꯃꯁꯤꯅ ꯃꯈꯣꯏ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯃꯥꯟꯅꯕ ꯈꯔ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯑꯃ ꯇꯧꯁꯤ ꯍꯥꯏꯗꯅ ꯃꯈꯣꯏ ꯄꯥꯔꯇꯤ ꯑꯃ ꯁꯤꯜꯂꯝꯃꯤ ꯄꯥꯔꯇꯤ ꯁꯤꯜꯂꯤꯕꯁꯤ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 6, 2021 ꯃꯁꯤꯗ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯃꯥꯒꯤ ꯒꯥꯔꯤꯁꯤꯗ ꯇꯣꯡꯉꯒ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯆꯠꯂꯝꯃꯦ ꯑꯁꯨꯝꯅ ꯒꯥꯔꯤ ꯇꯣꯡꯉ ꯆꯠꯂꯨꯔꯒ ꯄꯥꯔꯇꯤꯁꯤ ꯌꯥꯎꯔꯝꯃꯤ ꯄꯥꯔꯇꯤꯁꯤ ꯃꯈꯣꯏ ꯌꯨ ꯌꯥꯝ ꯊꯛꯂꯛꯑꯦ ꯌꯨꯁꯤ ꯆꯨꯝꯅ ꯊꯛꯂꯛꯇ꯭ꯔꯦ ꯈꯔ ꯌꯥꯝ ꯊꯛꯂꯛꯑꯦ ꯃꯣꯏꯁꯤ ꯌꯨꯁꯤ ꯁꯤ ꯃꯇꯨꯡꯗ ꯂꯝꯕꯤꯗ ꯃꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝꯁꯤ ꯃꯅꯨꯡꯗ ꯑꯃ ꯂꯝꯕꯤꯗ ꯃꯣꯏ ꯁꯨꯝ ꯂꯥꯛꯄꯗ ꯑꯃꯗꯤ ꯃꯥꯅ ꯗ꯭ꯔꯣꯞ ꯇꯧꯔꯝꯗꯣꯏꯅꯤ ꯃꯌꯨꯝꯗ ꯑꯗꯨꯅ ꯃꯃꯥꯟꯅꯕ ꯑꯃꯁꯤ ꯊꯣꯡꯒꯥꯜ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ ꯃꯃꯥꯟꯅꯕꯗꯣ ꯀꯨꯝꯕ ꯑꯩ ꯂꯩꯍꯧꯔꯒꯦꯀꯣ ꯚꯥꯏ ꯑꯗꯨ ꯆꯠꯂꯣ ꯍꯌꯦꯡ ꯊꯦꯡꯅꯔꯁꯦ ꯑꯣꯐꯤꯁ ꯊꯦꯡꯅꯔꯁꯦ ꯚꯥꯏ ꯇꯧꯔ ꯂꯩꯍꯧꯔꯦ ꯊꯧꯔ ꯂꯥꯛꯑꯦ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯑꯀꯥꯟꯗ ꯂꯝꯕꯤꯗ ꯅꯨꯄꯤ ꯑꯃꯈꯛ ꯂꯦꯞꯄ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯃꯩꯉꯥꯟ ꯀꯥ ꯍꯦꯟꯅꯗꯤ ꯐꯪꯗꯕ ꯑꯗꯨꯒ ꯈꯖꯤꯛ ꯈꯖꯤꯛꯇꯤ ꯐꯪꯕ ꯁ꯭ꯇ꯭ꯔꯤꯠ ꯂꯦꯝꯞꯒꯤ ꯃꯉꯥꯜ ꯑꯣꯏ ꯐꯪꯕꯗ ꯅꯨꯄꯤ ꯑꯃꯈꯛ ꯈꯥꯝꯃꯛꯑꯦ ꯒꯥꯔꯤꯁꯤ ꯅꯨꯄꯥꯁꯤ ꯗꯤꯕꯥꯟꯁꯨ ꯀꯧꯏ ꯗꯤꯕꯥꯟꯁꯨꯅ ꯒꯥꯔꯤꯁꯤ ꯊꯧꯔꯛꯀꯥꯟꯗ ꯃꯃꯥꯟꯅꯕꯁꯤꯅ ꯑꯁ ꯀꯅꯥꯅꯣ ꯅꯨꯄꯤ ꯑꯃ ꯃꯈꯨꯠ ꯍꯥꯏꯔꯛꯏꯅꯤ ꯏꯇꯥꯎ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯁ ꯆꯠꯁꯦ ꯀꯥꯟꯅꯗꯧ ꯋꯥꯅꯤ ꯅꯨꯄꯤ ꯑꯁꯤꯒꯨꯝꯕ ꯌꯥꯎꯔꯨꯔꯒ ꯀꯩꯅꯣ ꯇꯧꯔꯒ ꯈꯨꯗꯣꯡ ꯆꯥꯗꯕ ꯊꯦꯡꯅꯅꯤ ꯑꯩꯈꯣꯏ ꯆꯠꯂꯁꯤ ꯁꯤꯅꯦꯕ ꯑꯗ ꯃꯃꯥꯟꯅꯕꯁꯤꯅ ꯑꯁ ꯑꯝꯇꯪ ꯍꯪꯕꯤꯔꯝꯁꯤꯗ ꯑꯃꯨꯛ ꯉꯥꯎꯗꯤ ꯉꯥꯎꯔꯅꯤ ꯃꯣꯏꯁꯦ ꯄꯥꯔꯇꯤ ꯇꯧꯔꯒ ꯌꯨꯁꯤ ꯐꯖꯅ ꯉꯥꯎꯔꯕꯅꯤ ꯑꯗꯩꯗ ꯅꯨꯄꯤꯁꯤ ꯃꯅꯥꯛꯇ ꯈꯥꯝꯃꯦ ꯑꯁ ꯀꯩꯗꯧꯔꯒꯦ ꯏꯕꯦꯝꯃ ꯅꯪ ꯀꯩ ꯇꯧꯔꯦ ꯀꯥꯏꯅ ꯃꯣꯏ ꯀꯨꯝꯊꯔꯀꯥꯟꯗ ꯑꯁ ꯑꯩ ꯃꯇꯦꯛ ꯑꯃꯇ ꯌꯥꯎꯖꯒꯦ ꯑꯩ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯦ ꯃꯇꯦꯛ ꯑꯃꯇ ꯌꯥꯎꯖꯒꯦꯅ ꯍꯥꯏ ꯀꯥꯟꯗ ꯗꯤꯕꯥꯟꯁꯨꯅ ꯑꯦꯁ ꯃꯇꯝ ꯐꯠꯇꯦ ꯍꯧꯖꯤꯛ ꯃꯇꯝꯗ ꯅꯨꯄꯤ ꯒꯥꯔꯤ ꯇꯣꯡꯉ ꯂꯥꯛꯑꯒ ꯑꯗꯩ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯍꯣꯔꯦꯟ ꯉꯁꯥꯏ ꯏꯖꯠ ꯃꯥꯡꯍꯜꯂꯦꯒ ꯈꯣꯠꯂꯦꯒꯅ ꯍꯥꯏꯖꯤꯜꯂꯗꯤ ꯀꯥꯔꯟ ꯇꯨꯔꯟ ꯑꯁ ꯑꯗꯨ ꯆꯠꯁꯤꯜꯂꯛꯑꯣ ꯀꯥꯏꯅ ꯍꯥꯏꯔ ꯃꯥꯅ ꯇꯧꯔꯦ ꯃꯇꯝꯗꯨꯗ ꯗꯤꯕꯥꯟꯁꯨꯒꯤ ꯃꯃꯥꯟꯅꯕꯁꯤꯅꯁꯨ ꯑꯁ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯨꯟꯇꯣꯛꯑꯝꯃꯁꯤꯗ ꯄꯨꯔꯁꯤꯔ ꯀꯩ ꯍꯥꯏꯔꯦ ꯉꯥꯏꯍꯥꯛꯇꯪ ꯃꯣꯏꯁꯦ ꯍꯪꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯍꯪꯅꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯅꯨꯄꯤꯁꯤना ꯃꯥꯁꯤ ꯈꯪꯉꯦ ꯃꯥꯁꯤ ꯄꯨꯔꯣꯏꯗꯧꯔꯦ ꯁꯤ ꯈꯪꯉꯦꯕ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯇꯥꯟꯖꯥꯁꯦ ꯈꯪꯂꯥꯎ ꯂꯥꯎꯔꯦꯕ ꯑꯁ ꯑꯩ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯀꯟꯕꯤꯌꯨ ꯀꯅꯥ ꯂꯩꯒꯦ ꯑꯝꯇ ꯀꯟꯕꯤꯌꯨ ꯑꯩ ꯑꯝꯇ ꯀꯟꯕꯤꯌꯨ ꯅꯨꯄꯤꯁꯤ ꯂꯥꯎꯔꯦ ꯃꯇꯝꯗꯨꯗ ꯅꯨꯄꯥ ꯑꯍꯨꯝ ꯃꯁꯥꯒ ꯐꯜꯂꯞ ꯇꯧꯕ ꯃꯁꯥꯒ ꯈꯔꯒ ꯐꯕ ꯃꯤ ꯑꯍꯨꯝ ꯆꯦꯟꯊꯣꯔꯛꯑꯦꯕ ꯃꯈꯣꯏ ꯑꯍꯨꯝ ꯒꯨꯔꯨꯡ ꯆꯦꯟꯊꯣꯔꯛꯑꯦ ꯀꯩꯗꯧꯔꯦꯅ ꯆꯦꯟꯊꯣꯔꯛꯑꯦꯕ ꯇꯁꯦꯡꯕꯗꯤ ꯆꯦꯟꯊꯣꯔꯛꯂꯤꯕꯁꯤꯡ ꯑꯗꯣ ꯅꯨꯄꯤꯁꯤꯒ ꯄ꯭ꯂꯥꯟ ꯇꯧꯕ ꯃꯣꯏ ꯇꯤꯝ ꯑꯣꯏꯕꯖꯥꯠꯅꯤ ꯆꯦꯟꯊꯣꯔꯛꯑꯦ ꯀꯩꯗꯧꯔꯦꯅ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯃꯣꯏ ꯑꯩꯈꯣꯏ ꯒꯥꯔꯤ ꯇꯣꯡꯒꯦ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯉꯝꯃꯣꯏ ꯍꯧꯖꯤꯛ ꯃꯇꯝ ꯐꯠꯇꯦ ꯈꯣꯠꯇꯦ ꯍꯥꯏꯕꯅꯤ ꯈꯣꯠꯄꯅꯤ ꯅꯠꯇꯦ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯁꯣꯛꯂꯛꯏꯅꯤ ꯑꯗꯨꯒꯤ ꯃꯣꯂꯦꯁ ꯇꯧꯒꯦ ꯇꯧꯕꯅꯤ ꯑꯗꯨ ꯇꯧꯕꯅꯤ ꯑꯗꯥ ꯇꯧꯕꯅꯤ ꯍꯥꯏꯗꯅ ꯃꯣꯏꯅ ꯍꯥꯏꯖꯜꯂꯦꯕ ꯃꯁꯤꯗꯤ ꯀꯃꯥꯏꯅ ꯑꯃꯨꯛ ꯇꯧꯒꯦꯗ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯤꯕꯥꯟꯁꯨꯅ ꯅꯪ ꯅꯆꯤꯟ ꯊꯤꯕ ꯑꯗꯨ ꯇꯧꯕ ꯅꯨꯄꯤ ꯅꯪ ꯀꯔꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗ꯭रा ꯉꯁꯥꯏꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯅꯤ ꯍꯥꯏꯗ꯭रा ꯅꯪꯉꯣꯟꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏ ꯀꯩꯗꯧꯋꯦꯅ ꯇꯧꯔꯦ ꯃꯣꯏ ꯉꯥꯡꯅꯔꯦ ꯈꯔꯗꯤ ꯅꯨꯄꯥ ꯑꯍꯨꯝꯗꯨꯁꯨ ꯀꯔꯤꯅꯣ ꯅꯨꯄꯥ ꯑꯅꯤꯅ ꯅꯨꯄꯤ ꯑꯅꯤꯗ ꯀꯥꯔꯟ ꯇꯥꯒꯦ ꯅꯨꯄꯤ ꯑꯃꯁꯤꯗ ꯀꯥꯔꯟ ꯇꯥꯒꯦ ꯇꯧꯕ ꯀꯥꯏꯅ ꯇꯧ ꯈꯔ ꯐꯨꯅꯔꯦꯕ ꯃꯣꯏꯁꯦ ꯐꯨꯅꯕꯁꯤꯗ ꯈꯔ ꯁꯣꯛꯅꯔꯦ ꯐꯨꯕ ꯊꯤꯟꯕ ꯀꯥꯎꯕ ꯑꯗꯨꯝ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯨꯅꯕꯗꯨꯗꯤ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯨ ꯌꯨ ꯉꯥꯎꯔ ꯃꯈꯨꯠ ꯍꯟꯗꯅ ꯈꯣꯠꯇꯅ ꯈꯔ ꯐꯨꯕ ꯈꯣꯠꯆꯩꯕ ꯇꯧꯕꯗꯨꯗꯒꯤ ꯃꯣꯏ ꯑꯍꯨꯝꯅꯁꯨ ꯍꯦꯟꯖꯟ ꯑꯃꯁꯨ ꯍꯦꯟꯖꯟꯅ ꯗꯣꯝ ꯇꯨꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨ ꯗꯤꯕꯥꯟꯁꯨꯅ ꯒꯥꯔꯤ ꯆꯦꯟꯁꯤꯜꯂꯒ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯔꯦ ꯀꯥꯈꯠꯂꯣ ꯇꯧꯔ ꯃꯥꯒꯤ ꯃꯃꯥꯟꯅꯕꯗꯨ ꯄꯨꯔ ꯊꯧꯔ ꯆꯠꯈ꯭ꯔꯦꯕ ꯌꯨꯗꯤ ꯐꯨꯜ ꯉꯥꯎꯔꯝꯅꯦ ꯃꯃꯩꯊꯪꯗ ꯃꯃꯥꯟꯅꯕꯗꯨ ꯑꯃꯗꯨ ꯂꯩꯍꯧꯔꯦ ꯗꯤꯕꯥꯟꯁꯨ ꯃꯌꯨꯝꯗ ꯂꯥꯛꯑꯦ ꯒꯥꯔꯤ ꯊꯧꯖꯜꯂꯦ ꯗꯤꯕꯥꯟꯁꯨ ꯐꯃꯨꯡꯗ ꯆꯪꯉꯦ ꯃꯥ ꯃꯁꯥꯁꯤ ꯐꯨꯅꯔꯨꯕꯅꯦ ꯀꯔꯤꯅꯦ ꯃꯁꯥꯁꯤ ꯂꯣꯠꯊꯔꯦ ꯏꯃꯨꯡꯗ ꯆꯪꯉ ꯃꯥꯏ ꯀꯥꯗ ꯐꯃꯨꯡ ꯃꯊꯛꯇ ꯃꯥ ꯇꯨꯝꯈ꯭ꯔꯦꯕ ꯗꯦꯟ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯑꯌꯨꯛꯇ ꯗꯤꯕꯥꯟꯁꯨꯒꯤ ꯀꯥꯗ ꯆꯪꯉꯒ ꯏꯃꯨꯡ ꯃꯅꯨꯡꯅ ꯍꯥꯏꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯧꯗꯣꯛꯀꯦꯅ ꯆꯪꯉꯒ ꯌꯦꯡꯉꯨꯀꯥꯟꯗꯗꯤ ꯀꯔꯤ ꯇꯧꯔꯝꯒꯦꯕꯨ ꯃꯥꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯗꯤꯕꯥꯟꯁꯨꯁꯤ ꯐꯃꯨꯡꯁꯦ ꯆꯣꯠꯂ ꯂꯩꯔꯝꯃꯦ ꯀꯔꯤꯅ ꯏꯅ ꯆꯣꯠꯂ ꯂꯩꯔꯝꯃꯦ ꯃꯇꯧ ꯀꯔꯝꯅ ꯗꯤꯕꯥꯟꯁꯨꯒꯤ ꯃꯁꯥꯗꯒꯤ ꯏꯁꯤ ꯃꯐꯝ ꯀꯌꯥꯗꯒꯤ ꯏꯁꯤ ꯃꯐꯨꯠ ꯊꯣꯛꯑ ꯂꯩꯔꯝꯃꯦ ꯗꯤꯕꯥꯟꯁꯨ ꯃꯄꯨꯟꯁꯤ ꯑꯗꯨꯝ ꯂꯣꯏꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯁꯤꯔꯦ ꯃꯃꯥꯟꯅꯕꯗꯨꯅꯁꯨ ꯃꯃꯥꯟꯅꯕ ꯑꯃꯕु ꯍꯥꯠꯂꯦ ꯍꯥꯏꯕꯁꯦ ꯃꯃꯥꯟꯅꯕꯗꯨꯅ ꯈꯪꯗꯕ ꯀꯔꯝꯕ ꯊꯧꯗꯣꯛꯅ ꯌꯨꯅ ꯌꯨ ꯐꯨꯜꯗ ꯉꯥꯎꯕ ꯌꯨ ꯐꯨꯜꯂ ꯉꯥꯎꯕꯗꯨꯅ ꯃꯈꯣꯏꯗ ꯁꯣꯛꯑꯦ ꯍꯥꯏꯕꯁꯤꯐꯥꯎ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯄꯣꯁꯃꯣꯔꯇꯦꯝꯒꯤꯗꯃꯛꯇ ꯄꯨꯔꯦ ꯀꯗꯥꯏꯗ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯦ ꯍꯣꯁꯄꯤꯇꯥꯜꯗ ꯄꯣꯁꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠ ꯉꯥꯏꯔꯦ ꯀꯔꯝꯅ ꯁꯤꯔꯤꯕꯅꯣ ꯐꯃꯨꯡꯁꯤꯗ ꯏ ꯃꯌꯥꯝ ꯇꯥꯔꯝꯃꯤꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯀꯔꯝꯅꯅꯣ ꯃꯁꯥꯗ ꯑꯩꯈꯣꯏꯒꯤ ꯃꯐꯨꯠ ꯌꯣꯠꯅ ꯊꯤꯟꯕꯒꯤ ꯇꯥꯏꯞꯇꯁꯨ ꯂꯩꯔꯝꯃꯦ ꯃꯤꯁꯤꯁꯤ ꯀꯔꯤꯅꯣ ꯏꯃꯨꯡꯗꯨꯗ ꯀꯅꯥ ꯍꯥꯠꯂꯝꯗꯣꯏꯅꯣ ꯅꯠꯇ꯭ꯔ ꯏꯃꯨꯡꯗꯨꯗꯒꯤ ꯃꯤ ꯀꯅꯥꯅ ꯍꯥꯠꯇꯣꯏꯅꯣ
ꯌꯥꯝ ꯑꯉꯛꯄ ꯋꯥꯔꯤ ꯑꯃꯅꯦꯕ ꯄꯨꯂꯤꯁꯅ ꯄꯣꯁꯃꯣꯔꯇꯦꯝ ꯉꯥꯏꯔꯦ ꯄꯣꯁꯃꯣꯔꯇꯦꯝ ꯏꯃꯨꯡ ꯃꯅꯨꯡ ꯔꯤꯄꯣꯔꯠ ꯂꯥꯛꯑ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯏꯃꯨꯡ ꯃꯅꯨꯡ ꯀꯧꯔ ꯍꯥꯏꯔꯦ ꯃꯥꯁꯤ ꯏ ꯌꯥꯝꯅ ꯊꯣꯛꯄꯗꯒꯤ ꯁꯤꯕꯅꯦ ꯑꯗꯨꯅ ꯏ ꯌꯥꯝꯅ ꯊꯣꯛꯑ ꯁꯤꯒꯤ ꯃꯔꯝꯁꯤꯅꯗꯤ ꯀꯔꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯥꯏ ꯃꯁꯥꯗ ꯑꯩꯈꯣꯏꯒꯤ ꯃꯐꯨꯠ ꯊꯤꯟꯗꯠꯄ ꯃꯌꯥꯝ ꯂꯩꯔꯝꯃꯦꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠ ꯑꯃꯈꯛꯅ ꯊꯤꯟꯗꯠꯄ ꯅꯨꯃꯤꯠꯇꯨꯗ ꯃꯥꯗꯤ ꯌꯨ ꯉꯥꯎꯕꯅꯤꯅ ꯌꯨ ꯉꯥꯎꯕꯗꯤ ꯃꯁꯥꯗ ꯁꯣꯛꯑꯦ ꯏ ꯊꯣꯛꯑꯦ ꯍꯥꯏꯕꯁꯤ ꯈꯪꯗꯕ ꯁꯤꯅꯤ ꯌꯨꯒꯤ ꯄꯋꯥꯔ ꯁꯛꯇꯤꯁꯤ ꯃꯁꯤꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯝ ꯈꯪꯕꯤꯔꯦꯀꯣ ꯌꯨꯒꯤꯗꯤ ꯇꯞꯇꯥꯏ ꯊꯛꯑꯒ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯣ ꯌꯨ ꯄꯨꯡ ꯉꯥꯎꯂꯥ ꯁꯣꯛꯄꯗꯤ ꯈꯪꯗꯕꯁꯤ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯋꯥꯐꯝꯁꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯆꯠꯃꯤꯟꯅꯕꯗꯨꯗ ꯄꯨꯂꯤꯁꯅ ꯍꯪꯉꯦ ꯋꯥ ꯍꯪꯉꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯄꯅꯣ ꯀꯔꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯦ ꯑꯣꯐꯤꯁꯀꯤ ꯑꯣꯏꯕ ꯃꯤꯇꯤꯡ ꯑꯃ ꯃꯥꯏ ꯄꯥꯛꯄꯗꯒꯤ ꯇꯦꯟꯗꯔ ꯑꯃ ꯃꯥꯏ ꯄꯥꯛꯄꯗ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯅꯕꯅꯤ ꯆꯥꯛ ꯆꯥꯅꯕꯗꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯃꯐꯝꯗ ꯌꯨ ꯊꯛꯑꯒ ꯂꯥꯛꯏ ꯂꯝꯕꯤꯗ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯑꯃꯅ ꯈꯥꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯁꯨꯃꯥꯏꯅ ꯈꯥꯝꯕꯗꯒꯤ ꯑꯩꯈꯣꯏꯅ ꯊꯤꯟꯕꯗꯣ ꯑꯩꯈꯣꯏ ꯈꯨꯗꯣꯡ ꯆꯥꯔꯣ ꯍꯥꯏꯔꯕꯗꯒꯤ ꯃꯥꯅ ꯂꯥꯎꯕꯗꯤ ꯅꯨꯄꯥ ꯑꯍꯨꯝ ꯆꯦꯟꯊꯣꯔꯛꯏ ꯈꯟꯅꯈꯤ ꯐꯨꯅꯈꯤ ꯐꯨꯅꯕꯗꯨꯗꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯂꯥꯛꯑꯒ ꯌꯨꯝꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯇꯨꯝꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯃꯥꯏ ꯃꯌꯨꯝꯗ ꯇꯨꯝꯍꯧꯕꯅꯤ ꯑꯗꯨꯒ ꯃꯥ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯐꯃꯨꯡꯗ ꯏ ꯂꯩꯔꯝꯃꯦ ꯍꯥꯏꯁꯤ ꯏ ꯃꯌꯥꯝ ꯇꯥꯔꯝꯃꯦ ꯍꯥꯏꯁꯤꯅꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯐꯝꯗꯨꯗ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯈꯤꯕ ꯃꯐꯝꯗꯨ ꯃꯃꯥꯟꯅꯕꯗ ꯍꯪꯉꯦ ꯃꯃꯥꯟꯅꯕ ꯍꯪꯉꯒ ꯄꯨꯂꯤꯁ ꯆꯠꯂꯦ ꯄꯨꯂꯤꯁꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯦ ꯅꯨꯃꯤꯠꯇꯨꯗ ꯈꯟꯅꯕ ꯆꯩꯅꯕ ꯊꯣꯛꯈꯤ ꯍꯥꯏꯕꯁꯦ ꯄꯨꯂꯤꯁꯅ ꯑꯀꯣꯏꯕ ꯑꯗꯥꯏꯗꯨꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯃ ꯆꯠꯊꯔꯦ ꯌꯥꯝ ꯐꯖꯅ ꯄꯨꯂꯤꯁꯅ ꯑꯁꯨꯝꯅ ꯆꯠꯊꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯃꯈꯛ ꯊꯣꯛꯂꯛꯑꯦ ꯃꯤꯑꯣꯏ ꯑꯃꯅ ꯆꯨꯝꯃꯤ ꯃꯤ ꯈꯟꯅꯈꯤ ꯑꯩꯒꯤ ꯃꯣꯕꯥꯏꯜꯗ ꯅꯝꯍꯧꯏ ꯍꯥꯏꯗꯅ ꯃꯣꯕꯥꯏꯜꯗ ꯀ꯭ꯂꯤꯞ ꯑꯃ ꯄꯨꯊꯣꯔꯛꯑꯦ ꯅꯨꯃꯤꯗꯥꯡ ꯑꯣꯏꯕꯅꯤ ꯃꯐꯝꯗꯨ ꯃꯩ ꯀꯥ ꯍꯦꯟꯅ ꯉꯥꯟꯗꯕꯅꯤꯅ ꯃꯁꯛꯇꯤ ꯑꯝꯇ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯂꯣꯏꯅꯃꯛ ꯃꯤꯁꯤꯡꯁꯤ ꯃꯁꯛ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯆꯨꯝꯃꯦ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯗꯤꯕꯥꯟꯁꯨꯒ ꯃꯃꯥꯟꯅꯕꯗꯨꯒ ꯃꯣꯏ 5 ꯅꯨꯄꯤꯗꯨꯒ ꯃꯤ 6 ꯃꯣꯏ ꯈꯟꯅꯕ ꯆꯩꯅꯕ ꯂꯥꯎꯅꯕꯗꯤ ꯇꯥꯔꯦ ꯑꯁꯤ ꯃꯣꯏ ꯈꯪꯉꯤ ꯐꯨꯅꯔꯦ ꯑꯁꯤꯗꯤ ꯈꯪꯉꯤ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯄꯨꯂꯤꯁꯀꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗ ꯚꯤꯗꯤꯑꯣꯗꯨ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯒꯁꯨ ꯚꯤꯗꯤꯑꯣꯗꯨꯒꯤ ꯁꯥꯎꯟꯗ ꯖꯣꯌꯥ ꯍꯧꯒꯠꯂꯛꯑꯣ ꯖꯣꯌꯥ ꯍꯧꯒꯠꯂꯛꯑꯣ ꯑꯗꯨꯒ ꯆꯠꯁꯤꯜꯂꯛꯑꯣ ꯑꯩꯈꯣꯏ ꯆꯠꯁꯤꯜꯂꯛꯑꯣ ꯁꯤꯗꯒꯤꯗꯤ ꯃꯤ ꯈꯪꯉꯗꯤ ꯌꯥꯔꯣꯏ ꯆꯠꯁꯤꯜꯂꯛꯑꯣꯒ ꯍꯥꯏꯕꯒꯨꯝꯕ ꯖꯣꯌꯥ ꯍꯥꯏꯕ ꯋꯥꯍꯩ ꯑꯃꯈꯛ ꯇꯥꯏ ꯁꯣ ꯖꯣꯌꯥ ꯍꯥꯏꯁꯤ ꯅꯨꯄꯤꯗꯨ ꯖꯣꯌꯥ ꯑꯣꯏꯒꯅꯤ ꯑꯁꯤ ꯈꯪꯉꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯐꯝ ꯑꯗꯨꯗ ꯖꯣꯌꯥ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯅ ꯄꯨꯂꯤꯁꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯃꯨꯛ ꯇꯧꯔꯦ ꯁꯤ ꯌꯥꯝ ꯀꯣꯏꯈ꯭ꯔꯖꯥꯠꯅꯤ ꯄꯨꯂꯤꯁꯀꯤ ꯃꯊꯧꯁꯤ ꯑꯗꯨꯒ ꯋꯥꯔꯤꯁꯤ ꯂꯤꯖꯕꯗꯕꯨꯗꯤ ꯃꯔꯤ ꯑꯩꯅ ꯁꯨꯝ ꯂꯤꯖꯔꯕꯩ ꯋꯥꯅꯤ ꯑꯀꯣꯏꯕꯗꯨꯗ ꯂꯩꯕ ꯅꯨꯄꯤ 200 ꯈꯣꯝꯒꯠꯂꯦ ꯂꯩꯁꯥꯕꯤ ꯃꯧ ꯖꯣꯌꯥ ꯀꯧꯕ ꯌꯥꯎꯕꯅ ꯋꯥꯍꯪ ꯄꯥꯍꯪ ꯇꯧꯈꯠꯂꯦ ꯄꯨꯂꯤꯁꯅ ꯖꯣꯌꯥ ꯀꯧꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯃꯊꯪ ꯆꯤꯡꯅꯕ ꯍꯪꯒꯠꯂꯛꯄꯗ ꯅꯨꯄꯤ ꯃꯊꯪ ꯈꯠꯊꯈ꯭ꯔꯒ ꯅꯨꯄꯤ 6 ꯈꯛꯇ ꯉꯥꯏꯍꯧꯔꯦ ꯅꯨꯄꯤ 6 ꯑꯃꯨꯛ ꯋꯥꯍꯪꯁꯦ ꯃꯊꯪ ꯋꯥꯍꯪꯁꯦ ꯆꯠꯊꯔꯀꯥꯟꯗ ꯖꯣꯌꯥ ꯀꯧꯕ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕ ꯑꯃꯈꯛꯇꯤ ꯂꯩ ꯍꯥꯏꯕ ꯄꯥꯎꯁꯦ ꯑꯃꯨꯛ ꯈꯪꯉꯛꯑꯦ ꯄꯨꯂꯤꯁꯅ ꯌꯥꯝꯅ ꯀꯣꯏꯈ꯭ꯔꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯅꯤ ꯀꯨꯏꯈ꯭ꯔꯕ ꯑꯗꯨꯒ ꯀꯣꯏꯊꯣꯛꯅ ꯆꯠꯂꯒꯅꯤ ꯃꯃꯩꯊꯪꯗ ꯖꯣꯌꯥ ꯍꯥꯏꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯊꯤꯔꯛꯄ ꯃꯇꯝꯗ ꯖꯣꯌꯥ ꯍꯥꯏꯕꯁꯤ ꯅꯨꯄꯤꯗꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯅꯨꯄꯥꯗꯒꯤ ꯅꯨꯄꯤ ꯑꯣꯜꯂꯕ ꯑꯗꯨꯒ ꯀꯤꯟꯅꯔ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯤꯒꯤ ꯂꯣꯟꯗꯅ ꯀꯤꯟꯅꯔ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯅꯨꯄꯤ ꯃꯥꯟꯕꯤ ꯍꯥꯏꯇꯥꯔꯦꯅꯦ ꯐꯖꯕ ꯂꯣꯟꯗ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯍꯥꯏꯇꯥꯔꯦ ꯖꯣꯌꯥ ꯀꯧꯕ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯑꯃꯗꯤ ꯁ꯭ꯋꯥꯏꯗ ꯍꯦꯛ ꯅꯨꯃꯤꯗꯥꯡ ꯂꯦꯞꯄꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯖꯣꯌꯥꯅ ꯇꯧꯔꯤꯁꯤꯅ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯂꯨꯠꯄꯥꯠ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄꯗ ꯃꯉꯛꯁꯝꯗꯒꯤ ꯁꯅꯥ ꯊꯠꯄ ꯒꯥꯔꯤ ꯊꯤꯟꯕꯤꯔꯝꯃꯣ ꯍꯥꯏꯅ ꯊꯤꯜꯂꯒ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯏꯖꯟ ꯃꯥꯡꯍꯟꯒꯦ ꯇꯧꯏ ꯍꯥꯏꯔꯒ ꯅꯨꯄꯥ 3ꯗꯣ ꯊꯣꯛꯂꯒ ꯅꯪꯅ ꯏꯖꯟ ꯃꯥꯡꯍꯟꯒꯦ ꯇꯧꯕ ꯅꯠꯇ꯭ꯔ ꯌꯥꯁꯟꯅꯔꯁꯤ ꯂꯨꯄꯥ 1 ꯄꯤꯔꯣ ꯀꯥꯞꯄꯣ ꯅꯪ ꯍꯧꯖꯤꯛ ꯄꯩꯁꯥ ꯀꯥꯞꯄꯣ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯇꯧ ꯅꯠꯇ꯭ꯔꯒ ꯑꯣꯔ ꯄꯩꯁꯥ ꯄꯤꯔꯝꯃꯨ ꯒꯥꯏ ꯅꯠꯇ꯭ꯔ ꯃꯣꯕꯥꯏꯜ ꯄꯤꯔꯣ ꯁꯅꯥ ꯄꯤꯌꯣ ꯂꯨꯄꯥ ꯄꯤꯌꯣꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯤ ꯍꯦꯛ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯩꯁꯥ ꯇꯥꯟꯕ ꯀꯥꯡꯂꯨꯞ ꯑꯃ ꯑꯣꯏꯕꯖꯥꯠꯅꯤ ꯑꯁꯨꯝꯅ ꯖꯣꯌꯥ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯦ ꯄꯨꯂꯤꯁꯅ ꯀꯣꯏꯊꯤ ꯊꯤꯕ ꯃꯇꯝꯗ ꯇꯁꯦꯡꯅꯃꯛꯀꯤ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯑꯃꯅꯤ ꯍꯥꯏꯕꯗꯨ ꯈꯪꯉꯦ ꯃꯗꯨꯗꯒꯤ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯖꯣꯌꯥ ꯀꯣꯏꯊꯤ ꯊꯤꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯉꯛꯄ ꯐꯪꯅ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁ ꯏꯟꯗꯣꯔꯒꯤ ꯄꯨꯂꯤꯁꯅ ꯍꯣꯠꯅꯈꯤꯔꯝꯃꯤ ꯃꯇꯝꯗꯤ ꯌꯥꯝꯅ ꯀꯨꯏꯅ ꯆꯪꯉꯤ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯈꯤ ꯖꯣꯌꯥ ꯍꯥꯏꯔꯤꯕꯁꯦ ꯐꯥꯈꯤ ꯖꯣꯌꯥ ꯐꯥꯕꯗ ꯅꯠꯇꯅ ꯖꯣꯌꯥꯒ ꯊꯕꯛ ꯑꯗꯨꯗ ꯌꯥꯎꯃꯤꯟꯅꯕ ꯃꯤꯑꯣꯏ 3 ꯑꯗꯨꯁꯨ ꯐꯥꯈꯤ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯖꯣꯌꯥ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯋꯥꯔꯤꯁꯤ ꯁ꯭ꯋꯥꯏꯗꯒꯤ ꯑꯃꯨꯛ ꯍꯧꯖꯔꯛꯀꯦ ꯖꯣꯌꯥ ꯃꯍꯥꯛ ꯑꯁꯦꯡꯕ ꯃꯍꯥꯛꯀꯤ ꯃꯃꯤꯡꯁꯤ ꯑꯐꯖꯜ ꯀꯧꯏ ꯑꯐꯖꯜ ꯁꯍꯤꯗ ꯀꯧꯏ ꯃꯥꯁꯤ ꯄꯣꯛꯄꯗꯒꯤ ꯃꯍꯥꯛꯁꯤ ꯅꯨꯄꯤ ꯃꯥꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯗ ꯅꯨꯄꯤ ꯌꯥꯝꯅ ꯃꯥꯟꯕ ꯅꯨꯄꯥ ꯌꯥꯝꯅ ꯃꯥꯟꯕ ꯅꯨꯄꯤꯗꯁꯨ ꯑꯩꯈꯣꯏ ꯃꯈꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯀꯥꯡꯂꯨꯞꯁꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ 4ꯅꯤ ꯍꯥꯏꯇꯥꯔꯦ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯑꯃ ꯅꯨꯄꯤ ꯃꯥꯟꯕꯤ ꯑꯃ ꯅꯨꯄꯥ ꯃꯥꯟꯕꯤ ꯑꯃ ꯍꯥꯏꯇꯥꯔꯦ ꯃꯔꯛꯁꯤꯗ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯚꯥꯔꯠꯀꯤ ꯑꯣꯏꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯁꯛꯈꯪꯂꯕ ꯑꯗꯨꯒ ꯃꯈꯣꯏ ꯃꯁꯥꯅ ꯑꯩꯈꯣꯏꯒꯤ ꯖꯦꯟꯗꯔ ꯆꯦꯟꯖ ꯇꯧꯕ ꯌꯥꯕ ꯃꯗꯨꯒꯤ ꯑꯌꯥꯕꯕꯨ ꯄꯤꯕ ꯑꯗꯨꯒ ꯃꯈꯣꯏ ꯃꯁꯦꯟ ꯃꯌꯨꯝ ꯄꯥꯟꯕ ꯐꯥꯎꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯄꯤꯕꯅꯤ
mayam loi khangbireko aduga nupi manbising mayam makhan makhan hariba jaga sigi oina ai prithvi de lejariba nupi manbi mayam manipur de leriba nupi manbi mayam gi wari na se de ko liri se aduga so atopa da lana lobi de naba mamang thakta ina nupi transgender gi wari libada transgender oiba sing marakta sum nungai taba dum khoina wari libada masada nungai taba yaw basu dum yawki ado taseng badi wari ni wari si su sajanna wari na te aseng bangakani lijari si migi lamda thokpo duni ko khoi gi lamda leibo madu gi wafam du na chade ko wari oina sum tabi se duga nakan namarom da udana basu no lukchari Afzal Sahid masi pokpadagi 80% nupi dum man ba haitare aduga only man da ba haibu nupa gi hakchang haitare ko physical gi sida khar khena baduni masina maram oirga mahakse Faridabad ta mahaki sex change tawkhiba haibadi gender change tawkhiba mas nupi ontokhiba nupa haibadu sungoi oidre masigi matungdagi mahak khanki nupa oina leidau sarupudi ai sel fangde nupi manbi ne na su leire adudi ai nupi manbi mo orga de kinar mo orga de madu sel fangba yaba lambi ma dai chatpa phaina mana khalle masina maram orga da train da tonga mana train da koi gi paisa ni bi khotpi adagi isai section bi khotpi tawje dum train da mayam thengna bi badum yaw birong gani ko chumna gi train sing da rajdhani gumba te te chattaba train khara kano to bada haitare satpa dum khangbiram ni khuba khuro khuro dolok thila thila ga tawba adagi film da serial ga dum obada nupa pokpada ga imung da macha pokpada nupi pokpada nupa pokdum paisa ni bi yam chatle haitare asmaina makhan makhan ke amarum yai famangol pi ba khotpa tawba sing group chale ma se dum group undu su yaw da mamai thang train da chalaga ma adamaina khara tawba horokpadagi train da chatpasidagi moju ilaka khaidoi haitare kinnar singi koi nupi manbi mapa da leising sigi makhoi jaga amana konba leiba jaga da atopa nupi manbi ni sangba yada ba gaina makhan si khara leiba jan asumna tawba da mahaksi wahang pawnge nang karai dei no nang karamba kinnar no nang sidai da lakpa yade nang akhoi group ta join tawba suna tan nang ne hekta sta sen tan jabra gaina khara khana chaina toroga ma si train da gi pesa talam badu ma si thole madu de mang khale nupi su olabani na karigumba nupa amana karigumba physical relation pam taragadi pesa yam la lowba adu pesa tan ba hai tari yam seng na hargadi pesa tan ma mai torma hogolakpane nupa hum siga torok mahak phara matung da mahak na harak pasi Faridabad ta mahak gender change tawki asumna mahak train da pesa ni ba chalami pesa ni ba chatli ngai matam da sumaina mafam du da lerma kinner sing na makoi gi ilaka da faujele haidana mahak tan thoraki adubu train da thodo am khak thokki madudi mahana paisa piu haibada paisa piu yadaba nupama ahingda tumduna leiringeda tumpham adudagi soro soro sing thoraga train gi diva adudagi achenba train gi diva adudagi thom makhada nupa thadaram ki haiba wafam madugi case dum palaga leijani aduna hantaki case da mana Zoya haitare maming Zoya na tholaga mana haujiki Divanshu ga thokliba case haitare masigi matang da mangoda wahang pahang ba torku matamda hairiba position maral ya jarakhiba train da mi man thadarami haram masigi matung da Divanshu si karina nangna hat pano ana police na mohange maduda mahana mahaki khut mayai sida sigi khut mayai sida aikhoi gi khudop kumagi type da khudop si smaina siriba khudop si manung sigi saruk to khoi yam machin yam tumba haitare machin yam tumba samaina masa mathanda paisanjaba do makhut bo thindoini ko adu on thoga samaina siba numidang gumada aduga samaina kinji tasalaga ngasai moi khana kibadуда mangak ta chak thabak ta chak pukchep ta chak adu puk amana amda chak 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 managanda chak 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 thin bajani kuptrik kupaga aigoi machin di yam tumba thang macha haitare adigi mi mamang dadi smaina kupang na thabadi manba do si machin da thok on thoga si achin mudna swaide takka thabadi si yungaga leibjani tasengmadi Divanshu yung ngman na ngasai gi ma China du phau do jani mongonda aduga thangai sengna thang do jeret segai besu na tamni na machin da tangna thillaga wari sida yoromani adu ai samaksu wari si taja kanda thang macha ma do yam thinbadu na da bahuna brani ai pungning da di khanjai ko ai sana sumya ma su hangsi hangbiramgani adubu ke sida di sumaina dum yoromi aduna maram orakanda mahakse hojiki makutuna thang macha duna chak 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 thilaganda Divanshu se koi I yamna thongman madagi haidare I yamna thongman ba phamung do da tamna tamna sum madi sai tumda garabani yu ngawmandana aduga leibo phamna mana tungki baduna I thokpudu khangdre seng har kana ma siba khangdre habadan asumna makutagi mana smaina tawkibani haidana aduga thabak chathariba yominariba makhoi hum phare makhoi gi mathakta kari torokani yeng mataban
ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯔꯤꯕ ꯋꯥꯐꯝꯁꯤ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯤ ꯑꯃꯗ ꯃꯇꯦꯡ ꯄꯥꯡꯁꯤ ꯀꯗꯥꯏ ꯃꯇꯦꯡ ꯄꯥꯡꯉꯣꯏꯁꯤ ꯀꯗꯥꯏ ꯀꯌꯥ ꯂꯨꯈ꯭ꯔꯕꯅꯣ ꯃꯁꯤ ꯃꯌꯥꯝ ꯑꯗꯨꯝ ꯆꯦꯛꯁꯤꯟꯕꯤꯌꯨ ꯂꯝꯕꯤꯗ ꯆꯠꯄꯁꯤꯁꯨ ꯃꯤ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯦ ꯀꯗꯥꯏꯅꯣ ꯃꯇꯦꯡ ꯄꯥꯡꯉꯦ ꯀꯗꯥꯏꯅꯣ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗꯕꯨꯗꯤ ꯀꯥ ꯍꯦꯟꯅ ꯑꯗꯨꯒꯨꯝꯕ ꯊꯣꯛꯄꯗꯤ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏꯇꯥꯔꯦ ꯃꯊꯪꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯅꯤ ꯃꯁꯤ ꯑꯗꯨꯒ ꯀꯦꯁꯇꯤ ꯐꯥꯏꯜ ꯇꯧꯗꯕ ꯄꯨꯂꯤꯁꯇ ꯀꯦꯁ ꯐꯥꯏꯜ ꯇꯧꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯇꯝꯖꯅꯤꯡꯉꯤ ꯋꯥꯐꯝꯅ ꯍꯧꯖꯤꯛꯁꯤ ꯑꯏꯪ ꯑꯁꯥ ꯑꯣꯟꯅꯔꯛꯄꯒꯤ ꯋꯥꯀꯤꯡ ꯆꯠꯄꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯑꯗꯨꯒ ꯂꯝꯕꯤꯗ ꯋꯥꯀꯤꯡ ꯆꯠꯄ ꯃꯇꯝꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕꯤꯒꯗꯕ ꯍꯥꯏꯇꯥꯔꯦ ꯊꯧꯗꯣꯛ ꯑꯃꯈꯛ ꯊꯣꯛꯏ ꯊꯧꯗꯣꯛꯁꯤ ꯁ꯭ꯄꯤꯁꯦꯜꯂꯤ ꯊꯣꯛꯏꯕ ꯃꯤꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯗ ꯄꯥꯎꯗꯝꯕꯤꯔꯛꯄꯅꯤ ꯏꯆꯦ ꯏꯆꯜꯁꯤꯡꯗꯨꯅ ꯑꯗꯨꯒ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯌꯨ ꯃꯔꯨꯑꯣꯏꯅ ꯋꯥꯀꯤꯡ ꯆꯠꯂꯤꯕ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡ ꯃꯁꯤꯗ ꯍꯥꯏꯖꯒꯦ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤ ꯏꯝꯐꯥꯜ ꯃꯌꯣꯟꯗ ꯊꯣꯛꯄꯅꯤ ꯌꯥꯝ ꯀꯨꯏꯗ꯭ꯔꯤꯕ ꯉꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯀꯦꯁꯁꯤ ꯍꯥꯏꯔꯛꯂꯤꯕꯗꯨꯅ ꯄꯨꯂꯤꯁꯇꯗꯤ ꯐꯥꯏꯜ ꯇꯧꯗꯦ ꯑꯗꯨꯒ ꯇꯁꯦꯡꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯁꯣꯛꯄꯗꯤ ꯑꯣꯏꯗ꯭ꯔꯒꯁꯨ ꯏꯖꯠꯀꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯁꯣ ꯑꯃ ꯃꯊꯦꯡꯗ ꯋꯥꯀꯤꯡ ꯆꯠꯂꯤꯕ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯋꯥꯀꯤꯡ ꯆꯠꯂꯤꯕ ꯏꯆꯦ ꯏꯆꯜꯁꯤꯡ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯣꯝꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯩꯔꯤꯕ ꯍꯥꯏꯇꯥꯔꯦ ꯋꯥꯔ ꯀꯝꯄ꯭ꯂꯦꯛꯁꯁꯤꯗꯁꯨ ꯅꯨꯄꯤ ꯃꯆꯥ ꯃꯌꯥꯝ ꯃꯝꯃꯤꯉꯩꯗ ꯑꯗꯨꯝ ꯆꯠꯄ ꯌꯥꯎꯏ ꯑꯩꯅ ꯗꯥꯏꯃꯟꯗꯩ ꯍꯟꯈꯤꯕꯗ ꯄꯨꯡ 3:30ꯒ ꯇꯥꯕꯗ 3:30ꯗ ꯁꯣꯔꯣꯛꯇ ꯂꯦꯞꯄ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯝ ꯌꯥꯎꯍꯧꯏ ꯅꯨꯄꯥꯗꯤ ꯌꯥꯎꯍꯧꯗꯦ ꯑꯗꯨꯒ ꯅꯨꯄꯥꯁꯤꯡꯒ ꯆꯠꯃꯤꯟꯅꯔꯒꯁꯨ ꯍꯥꯏꯇꯥꯔꯦ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯁꯣ ꯈꯖꯤꯛꯇꯪ ꯏꯆꯥꯅꯨꯄꯤꯁꯤꯡꯒꯤ ꯃꯇꯨꯡ ꯈꯔꯒ ꯏꯟꯕꯤꯌꯨ ꯑꯗꯨꯒ ꯅꯨꯄꯥꯁꯤꯡ ꯆꯠꯂꯤꯗꯨꯁꯨ ꯌꯥꯔꯒꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯈꯨꯔꯥ ꯃꯇꯣꯟ ꯃꯃꯥ ꯃꯄꯥ ꯈꯔꯒ ꯌꯥꯎꯔꯒ ꯆꯠꯄꯤꯌꯨ ꯋꯥꯀꯤꯡ ꯆꯠꯄꯒꯤ ꯅꯃꯥꯗ ꯃꯁꯥ ꯐꯅꯤꯡꯕꯒꯤ ꯅꯃꯥꯗ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡ ꯅꯨꯄꯤ ꯃꯥꯒꯤ ꯅꯨꯄꯥ ꯈꯪꯅꯕꯁꯤꯡꯗꯨꯒ ꯃꯗꯨꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯁꯥꯒꯤ ꯀꯦꯔꯤꯌꯔ ꯑꯃ ꯃꯥꯡꯗ ꯆꯪꯒꯗꯧꯁꯤ ꯌꯥꯝ ꯌꯥꯝꯃꯦꯕ ꯀꯦꯔꯤꯌꯔ ꯑꯃ ꯁꯦꯝꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯏꯁꯥꯒꯤ ꯀꯦꯔꯤꯌꯔ ꯁꯦꯝꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯂꯝꯕꯤ ꯑꯃꯗ ꯈꯣꯡ ꯊꯥꯡꯖꯤꯟꯈꯤꯕꯗꯒꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯑꯗꯨꯒ ꯏꯆꯥꯅꯨꯄꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯉꯛꯄ ꯌꯥꯏ ꯃꯁꯤꯃꯇꯪ ꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯄꯣꯏꯟꯗ ꯂꯥꯛꯆꯔꯤꯁꯤꯅ ꯁꯤꯅꯤ ꯅꯨꯄꯤ ꯃꯔꯤꯈꯛ ꯋꯥꯀꯤꯡ ꯆꯠꯂꯦ ꯋꯥꯀꯤꯡ ꯆꯠꯄꯁꯤꯗ ꯂꯝꯕꯤꯗ ꯐꯣꯟ ꯇꯧꯔꯒ ꯅꯨꯄꯥ ꯑꯃ ꯃꯥꯛꯁ ꯎꯞꯄꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥ ꯂꯩ ꯃꯥꯁꯦ ꯋꯥꯔꯤ ꯁꯨꯝ ꯁꯥ ꯂꯩ ꯅꯨꯄꯤꯁꯤꯡ ꯁꯨꯝ ꯆꯠꯂꯤ ꯃꯥ ꯍꯦꯟꯇꯣꯛꯑꯦ ꯃꯥ ꯍꯦꯟꯇꯣꯛꯑꯒ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯃꯥ ꯋꯥꯔꯤ ꯁꯥꯟꯅꯔꯝꯗꯦ ꯇꯨꯡꯗ ꯁꯨꯝ ꯂꯥꯛꯑꯦ ꯇꯨꯡꯗ ꯁꯨꯝ ꯂꯥꯛꯄꯁꯤ ꯅꯨꯄꯤꯈꯩꯅ ꯁꯨꯝ ꯃꯥꯁꯨ ꯂꯥꯛꯏꯅꯤ ꯃꯥꯁꯨ ꯋꯥꯔꯤ ꯁꯥꯟꯅ ꯂꯩ ꯒꯥꯔꯤ ꯈꯥꯝꯃ ꯂꯩ ꯀꯔꯤ ꯇꯧꯔꯨꯅꯤ ꯑꯗꯒꯤ ꯄꯨꯔꯥ ꯃꯝꯕꯁꯨ ꯅꯠꯇꯦ ꯃꯝꯂꯤ ꯈꯔ ꯉꯥꯜꯂꯤ ꯇꯧꯔꯛꯑꯕꯅꯤ ꯇꯥꯂꯛꯇꯨ ꯅꯨꯄꯥ ꯑꯃꯐꯥꯎ ꯂꯩꯇꯕ ꯖꯒꯥ ꯃꯇꯝ ꯍꯥꯏꯇꯥꯔꯦ ꯁꯣ ꯇꯨꯡꯗꯒꯤ ꯂꯥꯛꯏꯕ ꯅꯨꯄꯥꯗꯨꯅ ꯃꯥꯡꯗ ꯆꯠꯂꯤꯕ ꯅꯨꯄꯤꯁꯤꯡꯗꯣ ꯑꯗꯨꯗ ꯃꯈꯨꯠꯅ ꯁꯥꯡꯉꯝꯕ ꯍꯥꯏꯇꯥꯔꯦ ꯋꯥꯍꯩꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯤꯗꯗꯤ ꯌꯥꯝ ꯐꯖꯗ꯭ꯔꯕ ꯋꯥꯐꯝꯅꯤ ꯃꯥꯡꯗ ꯆꯠꯂꯤꯕ ꯅꯨꯄꯤꯁꯤꯡꯗꯣ ꯃꯗꯩꯗ ꯅꯨꯄꯥꯁꯤꯅ ꯃꯥꯅ ꯃꯁꯥꯁꯤꯡꯗꯣ ꯁꯠ ꯊꯦꯡꯉꯝꯃꯒ ꯃꯣꯏ ꯃꯔꯤꯁꯦ ꯊꯦꯡꯉꯝꯃꯒ ꯍꯣꯠꯇꯅ ꯃꯥꯅ ꯆꯦꯜꯂ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯔ ꯊꯧꯈꯤꯕꯩ ꯋꯥꯅꯤ ꯃꯐꯝꯗꯨꯗ CCTV ꯂꯩꯇꯦ ꯃꯥꯛꯁ ꯎꯞꯄꯤ ꯒꯥꯔꯤꯗꯨꯁꯨ ꯃꯥꯒꯤ ꯅꯝꯕꯔ ꯄ꯭ꯂꯦꯠꯇꯨ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯍꯧꯗ꯭ꯔꯦ ꯈꯪꯍꯧꯗ꯭ꯔꯦ ꯃꯐꯝꯗꯨꯗ ꯀꯣꯏꯂꯥꯎ ꯂꯥꯎꯕꯗ ꯃꯐꯝꯗꯨꯗꯁꯨ ꯋꯥꯀꯤꯡ ꯆꯠꯂꯛꯄꯒꯤ ꯅꯨꯄꯥ ꯑꯃꯐꯥꯎ ꯂꯩꯇꯕ ꯑꯌꯨꯛ ꯉꯟꯅ ꯑꯣꯏꯕꯒꯤ ꯃꯤ ꯑꯃꯐꯥꯎ ꯂꯩꯇꯕ ꯃꯇꯝ ꯀꯔꯤꯝꯇ ꯈꯪꯍꯧꯗ꯭ꯔꯦ ꯁꯤ ꯀꯌꯥꯗ ꯂꯨꯈ꯭ꯔꯕꯅꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯅꯤꯀꯣ ꯃꯁꯤꯃ ꯆꯦꯛꯁꯤꯟꯕꯤꯌꯨ ꯋꯥꯀꯤꯡ ꯆꯠꯂꯤꯕ ꯏꯆꯦ ꯏꯆꯜꯁꯤꯡ ꯃꯁꯤ ꯇꯝꯃꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯜ ꯑꯣꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃꯁꯤꯡ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕꯁꯤꯡꯗꯨꯅ ꯇꯝꯃꯛꯄꯅꯤ ꯃꯈꯣꯏ ꯃꯃꯤꯡ ꯃꯊꯥꯗꯤ ꯂꯣꯠꯆꯔꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯇꯝꯃꯛꯏꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯈꯣꯏꯗ ꯊꯣꯛꯏꯗꯣ ꯋꯥꯀꯤꯡ ꯆꯠꯄꯤꯔꯤꯕꯁꯤꯡꯗꯨꯗ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯍꯥꯏꯇꯥꯔꯦ ꯋꯥꯐꯝꯁꯦ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠꯁꯤꯗ ꯈꯖꯤꯛꯇ ꯍꯥꯞꯄꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗꯁꯨ ꯀꯣꯝꯄ꯭ꯂꯦꯟ ꯑꯃ ꯍꯥꯏꯕꯤꯔꯛꯄ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯆꯜ-ꯏꯆꯦꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯍꯥꯏꯇꯥꯔꯦ ꯔꯦꯗꯤꯑꯣꯁꯤꯒꯤ ꯃꯦꯗꯤꯌꯝꯗ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕꯇ ꯑꯃꯗꯤ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯑꯩꯈꯣꯏꯅ ꯁꯟꯗꯣꯛꯆꯔꯤꯕ ꯗꯥꯏꯃꯟꯒꯤ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯍꯥꯏꯇꯥꯔꯦ ꯇꯣꯉꯥꯟꯕ ꯑꯦꯋꯥꯔꯅꯦꯁ ꯃꯅꯤꯄꯨꯔꯗ ꯃꯌꯥꯝ ꯄꯤꯔꯤꯕ ꯑꯩꯈꯣꯏꯅ ꯗꯥꯏꯃꯟꯅ ꯑꯌꯥꯝꯕꯗ ꯄꯤꯔꯤꯕ ꯑꯦꯋꯥꯔꯅꯦꯁꯁꯦ ꯑꯌꯥꯝꯕꯗ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯁꯤ ꯃꯤꯑꯣꯏꯕꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯑꯗꯨꯒ ꯀ꯭ꯔꯥꯏꯝ ꯃꯁꯤꯒꯤ ꯃꯇꯥꯡꯗꯅꯦꯕ ꯇꯧꯕ ꯌꯥꯗꯕ ꯑꯃꯗꯤ ꯇꯧꯕ ꯌꯥꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯑꯦꯋꯥꯔ ꯑꯣꯏꯅꯕ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯅꯕ ꯉꯥꯛꯇꯅꯤ ꯄꯤꯖꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯑꯗꯨꯒ ꯑꯈꯪ ꯑꯍꯩ ꯄꯤꯛꯊꯟꯅ ꯂꯩꯕ ꯉꯥꯛꯇꯅꯤ ꯈꯔꯅ ꯑꯃ ꯁꯦꯝꯃꯛꯁꯅꯨ ꯈꯔꯅ ꯑꯃ ꯇꯧꯔꯛꯁꯅꯨ ꯑꯃꯅ ꯑꯃ ꯇꯧꯔꯛꯁꯅꯨ ꯆꯥꯕ ꯊꯛꯄꯒꯤ ꯑꯗꯒꯤ ꯑꯃꯒꯤ ꯑꯦꯚ꯭ꯔꯤꯊꯤꯡ ꯍꯦꯟꯅ ꯀꯥꯟꯅꯕꯗ ꯃꯈꯜ ꯀꯌా ꯇꯧꯔꯛꯁꯅꯨ ꯄꯨꯂꯞ ꯄꯨꯟꯁꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯂꯧꯃꯤꯟꯅꯔ ꯂꯣꯏꯔꯦ ꯁꯣꯏꯗ꯭ꯔꯒ ꯂꯣꯏꯔꯦ ꯑꯔꯥꯟꯕꯁꯤꯡ ꯐꯥꯒꯠꯂꯒ ꯂꯣꯏꯔꯦ ꯕꯠ ꯑꯗꯨꯕꯨ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯅꯨꯄꯥꯗꯣ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯒꯥꯔꯤꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯡꯗꯨꯒꯤ ꯃꯃꯥꯡꯗ ꯂꯥꯛꯑꯕ ꯐꯤꯖꯣꯜ ꯑꯗꯨꯗ ꯂꯥꯛꯑꯕ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯎ ꯇꯥꯔꯒꯗꯤ ꯃꯁꯛꯇꯨ ꯃꯣꯏꯅ ꯂꯩꯀꯥꯏꯗꯨꯗꯒꯤ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯤꯗꯨ ꯎꯔꯗꯤ ꯈꯪꯒꯅꯤ
ꯈꯪꯂꯛꯄ ꯃꯇꯝꯗꯗꯤ ꯃꯤꯗꯣ ꯀꯔꯤ ꯍꯥꯏꯅꯤ ꯁꯔꯨ ꯐꯥꯎꯕ ꯊꯤꯕ ꯐꯪꯉꯣꯏ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟꯁꯤꯗ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯋꯥꯀꯤꯡ ꯆꯠꯂꯤꯕꯁꯤꯡ ꯑꯗꯨꯗ ꯃꯆꯜ ꯃꯆꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯒꯨꯝ ꯈꯟꯕ ꯉꯝꯗꯕ ꯃꯤ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯌꯦꯡꯕꯤꯌꯨ ꯀꯌꯥꯗ ꯉꯛꯈ꯭ꯔꯕꯅꯣ ꯁꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠ ꯂꯣꯏꯁꯤꯟꯖꯔꯦ ꯑꯊꯨꯕ ꯃꯇꯝꯗ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯁꯣꯏꯗꯅ ꯍꯟꯖꯔꯛꯀꯦ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯒꯤ खितंग आकुइननब इंस्पेक्टर ते हंगबद खांग ngамdre aduna nuksibibe singna hai tareko aduna so khajiktang tu de samtang ngaimina kisi khudol soidana tamjige nungairaba episode kaya ga loinana amuhana hanjarake ngasi tangkak sing se tabirakanda comment amamtang pibiramu aduga like amamtang nambiramu pamdraga dislike nabiu thank you so much Thomas is so good people sigirama tabiri sing me ampono mo James saguzamna masigi namta di matang si crime update loishin jabagi ayab the luxury pono mo pu kai khumna jabag loinana khurum jari